Loyalam E-PAO tabi bakutima po hitram susmitana namitangi po pizari ahamda pantabi headline. N Virena illegal immigrant amasung drug mapung fana laksanaba pioneer ama oina honaki haina PM na phangdorakli. Infalda Meiteiga dialogue chatharuba thadau community ki miyo anigi imung manungda Kuki-Singna kihenbigi thabak chathare hari. Manipurda Anouba Leingak ama Sembada Kuki-Zo MLA Singna Meiteiga Pulabadi Ahakpa Cheirak Pigani haina UKNN na lauthokre. Pao sandona pijari. N Virena illegal immigrant amadi drug mapung fana lakshinaba pioneer ama oina honaki haina PM na phangdorakli. Haukiba chahi lisingani kulumdoidagi Manipurda thorakiba tang tadaba phibam asigi matung tarakpada Assam, Tripura, Mizoram amasung Nagaland na chingba Northeast Statesingda ain kana mitop changsilakpadagi demography da achauba akiba ama pirakliba asi yamna aruba tangkak amani. Former Chief Minister N Virena illegal immigrants sing amasung drug ki oiba thawong shing mapung fana lakshinduna Northeast pu Anouba mayon amada puraknaba pioneer ama oina honaki haina Prime Minister Narendra Modi na phangdokre. Leingak asida illegal immigrants singi achoba chaifu ama pirakliba asiga mari lenana Prime Minister asina pikhiba mahaki statement amada haikibana former Chief Minister N Virena gi luching makhada India gi Northeast state ta Anouba mayon ama pinaba honarambada natana Leingak asigi demographic integrity amasung sovereignty asinga shenaba nationwide movement amagi thona piramki Leingak asida illegal immigrant ki issue asi mapung fana laksinabagi damak high power demographic mission ama hodoklagani bigi wafam palladuna N Virena mangjil thaduna hotnaram khiba kaya adubu singtharaduna mahak asi Leingak asigi khwaidigi influential oiba amasung popular oiba leader amani haina singthaki India gi Northeast state singi maru oina Assam, Mizoram, Tripura amasung Nagaland da mitop na maram oiraga demography da chawna akiba amapiri N Virena Leingak asida ihan hanbo oina yamna singthaningai oiba mongda illegal immigrants singi issue asi lakshinaba English ngani kulhumdoi gi February da cabinet subcommittee semduna thabak paikhatba hoki Northeast ki state singi Bangladesh amasung Myanmar galonaba porous border da illegal immigrants sing leptana changsilakpa asina reason asigi indigenous people singi identity da akiba kaya piri Assam gi oinasu English amaga chamapan humdrama thoigi March kunmanga gi matungda state adu da changlapa refugees sing amasung migrants sing masang khangdoktuna department tawnabagi agreement ama sign tongna khiba lekhre Tripura da matamama da majority oiramba Tripura gi indigenous people Tripura sa gi population asi Bengali migration na maram oiraga English ngani kunma thoigi census da cha da kuntrama thoi dasmik amagi changda handakre Mizoram amasung Nagaland da su Myanmar amasung Bangladesh gi changsilakpa Chin amasung Bangladesh si refugees sing na achoba sai thingpidi Manipurda hojik tholiba kanglup ki irang asesu illegal immigrants sing su achoba maram ama oiri haina Infalda Meiteiga dialogue chatharuba thadau community ki miyo anigi imung manungda Kuki-Singna kihenbigi thabak chathare hari. State asida hojik tholiba kanglup ki irang asigi santi oiba lambi ama langnabagi damak haukiba August 3 ta Infalda thadau amasung Meitei community anigi marakta chathakiba Road to Peace ki mifam amada saru yakiba Silongdagi thadau community ki miyo ani Kuki Worship Service Kuki NP Meghalaya amasung KSO ki maiketagi kihan khanganbagi thawong kaya chathare hari. Pao sin makhatana haribana Imphal da chatkiba Road to Peace ki meeting adugi matung tarakpada haukiba August kunda Kuki Bori Singh asigi maiketagi joint public notification thokduna meeting adu da yawruba thadau family gi imung manung sing adu kihan khanganba yawna social boycott tawre haina joint public notification thokpa yawna public announcement tawki Thodok asi Imphal da pangthokiba mifam adu da saruk yaruba thadau community ki Zamkholon haukip amasung Nemkholan haukip kowa miyoi ani Kuki Bori Singh asigi maiketagi makhoibu samon tawduna chatkiba adu da chakhidana baga mari leinawni thadau NP Manipur gi maiketagi thodok adu akan mamong da condemn tawi Kuki Bori Singh adugi maiketagi thadau community ani adu kawbagi authority oide Imphal da pangthokiba meeting adu da saruk yakiba thadau community gi miyoi ani adu hojik tholiba kanglup ki irang asina maram oiraga lanjena duna Silong da changjafam lawraga leirikhibani makhoi ani gi mathakta Kuki Bori Singh na chathakiba thawong adu Imphal da pangthokiba meeting adu da saruk yakiba mari leinana ni haina penda bob hong kaya phangdorakli
Manipurda Anouba Leingak ama Sembada Kuki-Zo MLA Singna Meiteiga Pulabadi Ahakpa Cheirak Pigani haina UKNA na lauthokrai. Anouba luchingba ama khanduna Leingak Semba ngamdabadagi Center Leingak na President Rule Chalaiduna leriba state asida chahi asigi October thada soina luchingba ama khanbaga loinana state asida popular government ama semnaba thorang tori haina BJP Manipur Pradesh ke luchingba singi maiketagi phongdorakpa leiringe Cheirak asida Leingak na suspension of operation su chanabada yauriba Kuki-Zo amana Kuki-Zo MLA singda akanwa wafam thamlakrai. Meitei Singna luchingba state administration ga samnaba amadi separate administration gi mayokta leiba Kuki-Zo MLA sing hatkani haina Kuki-Militant United Kuki National Army UKNA na kihalakrai. Power Corridors na report torpagi matung ina suspension of operation da yaudaba amadi Government of Kuki Gamgi Vener Makhada Tabak Toba Kuki Militant United Kuki Liberation Army UKNA gi Department of Home Affairs na ngarang thador ki ba Cherol amada Kuki-Zo gi isubu nathaiduna separate administration gi mayok da tabak toba amasung state lenga ka tabak tominaba Kuki-Zo gi MLA sing capital punishment fangani haidi. Masigi mathakta civil society organization sing amasung political party singna separate administration gi demand asida politics tawroidabani Kuki-Zo gi issue asida political game tawba sing sathiba fal fangani kanagumba mi amana natraga loop amana Kuki-Zo gi movement asi namthanaba amadi mapanga sotha hanaba honaba su yaroi Kuki-Zo gi miya marakta khaibung tanaba aranba pau sandokpa singsu hakchina logani hari Amaramda UKNA gi thawong asi chingi mafam singda makhoina authority oibagi chanabi makha sangthanaba amasung Kuki-Zo politics pu nathairiba observer singbu chamam nahanmani haina report asina pali Nakal amaramda tongan ba press media amadi chero singda ekhoigi phuruk masak takpa Kuki-Zo haina tatana paliba asigi mahutta Kuki-Zo mi mar habina hena chungani Kuki-Zo mi mar haina mapung fana pandaba cherol natraga loop amatayaba ngamloi haina Chuchampur SC MLA LM Khautina Thadorok Cherol amana phongdorakli Nakal amaramda Tipaimok SC MLA Ngursanglur Sanati na Thadorok Cherol amadasu Kuki-Zo mar haina mapung fana pandaba loop platform natraga press media gi wafam amata sagolo hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Armed Force na buffer zone khaidokpadagi hingsa gi thawong sing hantharabasu community anigi marakta thajanadaba adudi hauzik su leiri Manipurda majority Meitei community amasung minority Kuki tribe ki marakta thokliba kanglup ki irang asi Armed Force singi maikedigi buffer zone khaidoktuna chathok chasinda athingba thamkiba asina maram oiraga hingsa gi thodok sing hanthagrabasu community anigi marakta thajanadaba amasung political gi oina tang tadaba phibam ama mayoknari haina London da pangthokiba Aid to the Church in Need ASEAN UK gi mifamda church ki luchingba listen nali na phongdokhrei Mahana makhatana haikibada kanglup ki irang asina maram oiraga kanglup animak ki miyoi lising kaya lanjenaduna leiri English ngani kolhomdoi gi me ahumdagi hauna tholokiba kanglup ki irang adugi chahi ani farak baga mari lenana ing kumja lising ngani kulmanga gi me da kanglup animak ki miyoi singna tongan ba khenaba narrative sing da palan tawkhi Meitei community singna numit adubu Remembrance Day haina palan tawki aduga Kuki community na Separation Day haina palan tawki Kanglup ki irang asina maram oiraga miyamna maikei kaya dagi penadaba wafam kaya phongdorakhibana maram oiraga chahi asigi February thada Chief Minister from dagi resign tawkhraba matungda rajniti gi oiba ahongba kaya lakhi Chief Minister na resign tawkhiba aduna maram oiraga hauzik phawba state asida central government na president rule thambaga loinana Kanglup ki irang mayongnariba community animaki political leaders sing social groups sing amadi religious representatives singa mifam pangthokna tung koinagi oiba santi gi phibam hanjina bahonari pumnamak sing asi honaduna su lanjenaduna leriba IDP sing adugi humanitarian situation save adudi phibam sokna leri Kanglup ki irang adugi manungda church kaya mai thakre unkhanaba asigi maru oibadi ethnic amasung land dispute kamari linanani maramaduna Manipurda tholiba Kanglup ki irang asi loishinaduna tung koinagi oina santi puraknabagi damakta chap chana justice amasung political resolution ama mathoktai irang asina sok hankraba yum school sanitation
electrification amadi irat puja tawriba mafamsing amuk hanna nongna samjin sajinba mathau tai lairiba land issue sing amasung mapung oina human aspirationship adu fanghanaba honadriba makai tung koina santi puraknaba honabada awaba oigani hari tongan tongan mafamdagi lalhuba ahum phagatkhrai Security Force ki kangmuna tha asigi kuni thoida lamdam asigi tongan tongan mamafam singda chatakiba search operation da lalolu kharagi lanmi khara fagat pangamle hari Police ki pawsina hai ngarang Manipur gi lalolu KCP MFL gi lanmi ama Imphal East District ki Porampat Police Station gi manung chanba khurai thangjam lekai da leiba masagi yumdagi fare hari Farba mioi asigi maming lemapokpam Sanjit Singh Allies Nawi chahi yangkhaini thoi kawi mioi asi lamdam asigi valley area da leiba school sing government ki officers sing amadi Micham miyam dagi sel khabiki thabak chathab miyoni mangondagi mobile handset ama lalolop asigi demand letter amasung Aadhar card amasu recover tawre hari Security Force nangarang Manipur gi lalolop RPF PLA gi self private amasu Imphal East District ki Lamlai Police Station gi manung chana Chinga Rail Test Pur da fare hari farba miyoi asigi maming oinam Bungobi Meitei Allies Langmai chahi kuntra mathoi kawi Sagol Mang Police Station gi manung chana isikha awang lekai digini hari mangondagi Aadhar card ama recover tawbangam le hari amaromda ngarang Security Force ki kamuna chatharakpa search operation da KCP Nongdren khombagi lanmi amasu Bishnupur District ki Bishnupur Police Station gi manung chana Ningthau khong mayai lekai ward number 9 da leba masagi mayumdagi fare hari farba miyo asigi maming prokhambam tangbasing chahi kuntra mari kawi hari Yungo bottle chamaga nifumari fagat kray. Numit kharanegi mamangda Tamenglong tamna pushinaba gari da haptuna pusilakiba masing yamlaba yungo sing. Excise amadi none police na mafam adugi miyam amadi CSO sing na faraba matungda. Haidoktuna mangan kibagi thaudok thokiba kuidringe ngarang Tamenglong tamna purakpa yungo bottle chamaga nifumari Assam Rifles ki kambuna tamai de ki fagat kibaga lonena farba miyosing amadi usinga konana tamai police station da khusina krehadi Senapati Police na mitok khandopagi drive chatabada miyoi chaniga maudra taruk ILP pass pairam daba miyoi chaniga kuntra tare na matam helaba pass pairam bathinare Manipur Police na Manipur gi tongan ba district singda mitok khandopagi drive makhata na chathari Senapati Police na chatharakpa mitok khandopa drive ki manung channa miyoi listing ahunga chonga masak khangduki hari Senapati Police ki pauna hai matik chaba che chang yaudana Senapati district phauduna chatliba chatlamba miyoi sing thigatpagi thabak tha asigi haurakpadagi chatharaki tha asigi taretagi ngarang phawbada Senapati Police na miyoi listing ahumga chonga ga yankhai mapan masak khangdoki masigi manungda miyoi chaniga marfu darama tarukna ILP pass yaudaba miyoi sing oiki aduga miyoi chaniga kuntra tare na matam helaba ILP pass paramba miyoi sing oiki hari lenana chahi sujriba angang nipang thabak shunaba Manipurda pusilakpa thengnaki miyoi sing adu maugetagi halanki hari ILP pass yaudaba amadi matam helaba ILP pass paramba miyoi sing mauget talaiba ILP counter dagi ILP pass tawna pibagi thabak chathaki Hauzik phawada ain kaina mitop sangsilakpa thengnadri Amaramda Senapati Police na National Highway to Imphal Dimapur lambi paringi Maram Parel lambi aduga Toloi lambi Intervillage ra sing Kaithal sing amadi atai mafam singda hauzik mitop changsilakpra habigi akanba drive chathari Senapati Police amasung Mari Suba IRB gi team amana ain kaina mitop changsilakpra haibadusu yangshinbagi thabakta yamna kanna changsili khongjanga si makhata na changsin khigani hari Security Force ke kamuna Chuchampur amadi Thobal District tagi masing yamlaba nisagi potlam singa konana miyoi taru fagakre Security Force ke kamuna mayai kaba nisagi mayokta chatharakpa drive ki khongjangi manung channa tha asagi kunithoi amadi kulhumda da brown sugar amadi WY tablet lalonbani lalonbagi thabak chathaba miyoi taru fare hari Police ki paw sin hai tha asagi kunithoi da akaknaba paw ama phangwadagi Chuchampur District ke manung chanba Songshibop Tikang Fai Village da leiba yum amada thiba humbagi tabak chathabada tongan ba sob case kunda haptuna thalamba lupa lakh ahunga lising marfu tare rongi mamal oigadaba brown sugar gram chani ga kuntra taru fagale hari Police ke pakamu na makhata na thizin humdamgi tabak chathabada yum adu Singha subdivision gi manung chanba Tangpizol Village gi Mr. Singshia Thang chahi yangkhaini thoi kawa miyoi amagini haiba khangba ngambadagi miyoi adusu fagat pagalona na wahang pang chathari hari
Amaromda ngarang Manipur Police, CRPF amadi BSF ki apunba kangbuna lilong usoi popi amadi kyamgai mamang laikai tharau rokta leba yumsingda chathakiba operation dasu yumbu oiriba mi amadagi WY tablet KZ aniga gram kuntaret amadi WY tablet gram nifu mangaga konana miyoi manga fare hari farabasing aduna lilong usoi popi tharau roktagi MD muska team Chahi kun Tramapan, MD Arif Chahi kun Lilong Makhalekadegi, MD Azid Chahi kun Tranithoi, Mistress Ruhima Chahi kun Kuntaruk Amadi, Kyamgai Mamang Lekadegi, MD Baboy Alice Yahya Khan Chahi kun Tramanga Kawi. Makoidagi dressing Aduga Lunena mobile handset Taruk, drug putopusin Tawada. Sizinaba the state registration number ML06 L0490 Alto car registration number AS05N 7322 amadi drug hapada sizinaba empty plastic container chama kun fagat ki hari Pawasina hai chatakiba operation aduda usoi pokpi tharau roktagi MD Mustakim chahi kun tramapan asi English ngani kuni thoida Assam police na Guwahati da heroin sapon cap chani ga manga ga kona na fabadagi chahi ani jail da lairuba matung sahi asige January thada thadorakibani aduga MD Boboy Alice Sahiya Khanbu ingkum jat lisingani kunda Guwahati da WY tablet lising taret ka kona na fabadagi jail da lairuba matung ingkum jat lisingani kulhumdoida bail da thadorakiba miyoi hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arabada marueba paw amuka na pizari Virena illegal immigrant amasung drug mapungfana laksinaba pioneer ama oina honaki haina PM na phongdorakli Infalda Meiteiga dialogue chatharuba thada community ki miyoi anigi imung manungda Kuki-Singna kihanbagi thabak chathare Manipurda Anouba Leingak ama Sembada Kuki-Zo MLA Singna Meiteiga Pulabadi Ahakpa Cheirak Pigani haina UKNA na lauthokrai Matang asida Loyalam E-PAO na namitangi pau bibil lezare tabili bakudi mapu amuka hina kurumjani.